Manipur apunbagi interest da thabak tawbagi mahut aigi furup ki interest da thabak tawriba makai lamda masida tangdu leitaba purak pangamloi haina langthabal AC ki MLA Karam Shyam na phongdurakli. Handak ko Shyam na laukiba class 12 commerce stream gi exam da cha da marfunithoi dasmik manga tarek phangduna topor tarakraba langthabal AC gi khongnang phaidik pidagi thongam thoi henbabu pungning thogat poina sel gi manapi ba chatpagi khongchat amada wafam masi mahang na phongdukibani. Mahang na makata na hai kumjali singani ka kungo hundogi me ahumdagi haurakhiba irang asina Manipur da leiriba furup khudingmakta achauba chaitheng piduna lakli hauzik thokliba irang asida aikhoi pumnamak thabak ama tawdringaida hana achumaran karino haiba mayek sengna khanthaminaba mathau tai chafu kairaga kwakna harawi haiba ipa ipugi pawra wadu ningsingsi Manipur ase furup ama khaktagi nate furup kayana punsilaga amata oina semkhibani maramaduna aigi furup khaktagi oina thabak tawroidabani Thabak ama tawba matamda Manipur apunbagi interest da thabak tawdrabadi aikhoi machoi tagani aikhoi gi khunai asi chayetnaba amadi charangnabagi phibam amada leiribasi masa masagi tawgadaba thoksil thogai masak khanglaktabadagini isu amagi haurakpham karino haiba ningthina khangtringeida akhang ahi saduna wangangba si yamna fattaba thawongni masina khunai asida hena akaiba purakani leibak ama ingna chikna lehanbada politicians singi yamna maruiba thogang lei Hauzik lamda masida thokliba irang ase hauzik horen hekta loigadaba nate irang ase loishindri haiduna aikhoi irang adumak tawraga leigadoribra haibase aikhoi khanthaba matam yaurei chahi ahum phajilaklaba irang ase maroina pau phaudoknaba watpadagi sangtharakhibani irang ase gi waroishin puraksi hairabadi aikhoi pukning wakhal phatharaga thabak tawsi irang ase mataw karamna waroishin purakadage haibaromda changsilaktaba maramna Ngasidi irang asi mairiktagi maijawbi olakpani masigi poloi kaidawnungda afaba oiroi furup amada attack amuk tawba furup amana amuk laman khumbagi wakhalon asina ngasidi lamda masida tangdu leitaba hanjilakpa ngamdana leiri ngaihak khatnururabasu amana amang ngakpiba mathau tai laman khumnaba asina pawkhum oirabadi lan asi kaidawnungda loishinba ngamloi thokliba thodo wathok pumnamak asigi tekchak lengakna pupham thoi adumoinamak miyamna su lengakna tangdu leitaba hanjilakna ba hotnariba sida mateng Pangbagi tangai fade, miyamgi mateng yaudana, lenga khaktana lamda masida tangdu laitaba purak pangamloi, purup amana, taurak pathabakta purup amana yaning de haiduna khud thokna bagi phibam amada, khong thangjanari basi chumde, yaning da bakaya lairaba su pau hana phautok na duna wari sanaraga, apam pam da pumna magtana duna warishin purak payai, violence na kaidonung da issue amatagi warishin purak pangamloi haina su mahang na makhatana phongdokhi. Kui masel khanaba kui masel hatnaba kanglup amada tawre aduga kui masel khannaraga khunai si laikha ta na mangna nabagi responsibility lawba manba daita lawba manba yes akoi na tawbam to tawak to tawrok tabagi ne hairaga su hena afaba we mada koi changhan ba darkar leba sina lesson nama tungi future gi dang ta koina tamam thoabane sigi daita khudingwa pudi sarkar na lawgadabani adu akoi cooperation pi ba darkar leina Queen hiding sing the Pazana hire a tanner, Carito, Siki, Kamaito, solution, the Poroxiki Hibama, Kanaba, Mother Carlay, understanding for Mother Carlay, could unite over the Carlay, Kui Maselga, the Kanaba, Launaba, Baptana, the day. Levaxi, Queen of Porok Nima, Akui, Manipur, Manipuri, Kudim, Santi, Porpoloi Palm. At the me couldn't make Wakalun, the Santi Lambido, the Sanjanba, Darkar Lever. Yaning the Bakarana Yadragas.